Leibak Hawaii. Khamin asinba khuthaga sidi to dekha san pali he mai ji imoi leibak thieng yadabane moi di khamin asinba je sumaina thaba jane tara tawraga tingaga mari chatnaba nem nem na tawbuju yawnabane moi di wa yunga tawne sumaina san pali ni Kinupi ai kari cari mo church makhada kitang haidar di sum chaladi kakchin khai thok toini ko kakchin khai yaurabane more lambi senam welcome to Thengnau Falls leichin loire chap dak thak pade hauni ing manina non pagi pukhi ne nga di fajaramani mi changamdabani lubase lok ani phunjallaga tawbanina ikugi tampak lau singi view si Langon Peak ti laknaro kaino somda de kaimta lainaba nate Langon Tower Langon Peak ti laknaro kaino koiba langba pichabi nungaiba charoi chulo mi leibi male zoom gidi nungaiba jani si phone je machi sedaras to yengo nangna machi chake aido yam nak poi khalam gani machi do irang turang kaimta di leiba nate doisu nang chake aido thamal le haiba lambi su nungai te haiba